ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯑꯩ ꯃꯌꯥꯝꯗ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ. ꯑꯩꯅ ꯍꯧꯖꯤꯛꯁꯤꯗ ꯎꯠꯂꯤꯕ ꯃꯅꯤꯄꯨꯔꯤ ꯂꯩꯇꯦꯡ ꯋꯥꯔꯤ ꯍꯥꯏꯔꯤꯕ YouTube ꯆꯦꯅꯦꯜꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯃꯒꯤ ꯆꯦꯅꯦꯜꯅꯦ. ꯃꯌꯥꯝꯅ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯗꯩ ꯐꯤꯛꯁꯅꯦꯜ ꯔꯣꯃꯥꯟꯇꯤꯛꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯄꯥꯝꯕꯤꯔꯒꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ. ꯆꯦꯅꯦꯜ ꯑꯁꯤꯗꯁꯨ ꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯃꯦꯜ ꯋꯥꯔꯤꯗ ꯍꯥꯞꯄꯤꯕ ꯑꯁꯤꯒꯨꯝꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯍꯥꯞꯄꯤꯕꯅꯤ. ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯃꯅꯤꯄꯨꯔꯤ ꯂꯩꯇꯦꯡ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ. ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯁꯤꯗꯤ ꯑꯁꯤꯡ ꯗ ꯀꯦꯠ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯇꯥꯃꯤꯟꯅꯁꯤ. ꯃꯤꯌꯥꯝꯗꯨ ꯀꯗꯣꯝꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯅ ꯃꯥꯅ ꯈꯨꯅꯤꯡ ꯀꯥꯡꯈꯠꯂꯒ ꯌꯦꯡꯕꯗ ꯃꯤꯁꯤꯡꯗꯨ ꯁꯕꯥꯁꯣꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯃꯔꯤ ꯊꯨꯝꯖꯤꯟꯅꯈꯤꯕꯗꯨ ꯃꯥꯁꯨ ꯎꯔꯛꯏ. ꯃꯗꯨ ꯎꯕꯗꯒꯤ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯊꯨꯔꯝꯂꯒ ꯁꯕꯥꯁꯣꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯝꯃꯤ. ꯍꯥꯠꯀꯗꯕꯅꯤ. ꯁꯃꯥꯖ ꯑꯃꯗꯤ ꯆꯠꯅꯕꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯗꯤ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕꯅꯤ. ꯃꯥꯕꯨ ꯍꯥꯠꯀꯗꯕꯅꯤ. ꯃꯌꯨꯝꯒꯥꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯒꯗꯕꯅꯤ. ꯃꯐꯝꯁꯤꯗ ꯂꯩꯍꯜꯂꯣꯏꯗꯕꯅꯤ. ꯊꯨꯒꯥꯏꯌꯣ. ꯁꯕꯥꯁꯣꯟꯒꯤ ꯃꯌꯨꯝ ꯑꯗꯨ ꯃꯣꯏ ꯈꯔꯅ ꯊꯨꯒꯥꯏꯕ ꯌꯥꯟꯒꯥꯏꯕ ꯍꯦꯛꯇ ꯍꯧꯏ. ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯁꯕꯥꯁꯣꯟꯕꯨ ꯐꯨꯖꯤꯟꯕꯤꯕꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥꯏ ꯀꯥꯏꯔꯗꯅ ꯃꯥꯡꯒꯣꯟ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯇꯨꯔꯣꯏ ꯅꯥꯔꯣꯏ ꯃꯁꯥꯗꯣ ꯐꯦꯔꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ. ꯕꯤꯀꯥꯁ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯒ ꯁꯕꯥꯁꯣꯟꯒꯤ ꯉꯥꯛꯂꯧ ꯑꯣꯏꯕꯤ. ꯄꯨꯄꯨ, ꯑꯩ ꯂꯥꯛꯑꯦ. ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯨꯄꯨ. ꯁꯕꯥꯁꯣꯟ ꯕꯤꯀꯥꯁ ꯂꯥꯛꯄ ꯑꯗꯨꯗ ꯍꯔꯥꯎꯖꯔꯗꯅ ꯑꯃꯨꯛꯇꯪ ꯄꯦꯟꯅ ꯅꯣꯛꯊꯣꯔꯛꯏ. ꯃꯍꯥꯛꯅ ꯅꯣꯛꯂꯛꯄꯗ ꯃꯌꯥꯗꯒꯁꯨ ꯏ ꯉꯥꯛꯇ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ. ꯅꯣꯛꯇꯅꯒꯁꯨ ꯇꯧꯏꯅꯦ ꯃꯁꯤ ꯃꯆꯨ ꯕꯥꯁꯤꯗ ꯊꯣꯝꯖꯟꯒꯦ. ꯑꯉꯥꯡ, ꯅꯪ ꯍꯟꯇꯣ, ꯁꯣꯛꯀꯅꯤ. ꯍꯟꯇꯣ ꯍꯥꯏꯗꯤ ꯍꯟꯇꯣꯗꯅ. ꯌꯥꯝ ꯃꯤꯅꯨꯡꯁꯤ ꯂꯩꯔ ꯃꯥꯜꯂꯦꯗ. ꯍꯟꯇꯣ. ꯁꯤꯅꯤꯡꯕ꯭ꯔꯣ ꯅꯪꯁꯨ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯪꯂꯥꯎꯗ ꯂꯥꯎꯁꯟꯅꯔꯛꯏ. ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯣ. ꯑꯍꯟꯁꯤꯅ ꯀꯔꯤ ꯑꯀꯥꯏꯕ ꯆꯠꯂꯝꯕꯒꯤꯅꯣ ꯃꯥꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕꯁꯤꯕꯣ? ꯀꯩꯅꯣ ꯑꯉꯥꯡ, ꯅꯪ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ? ꯅꯪꯒꯤꯗꯣ ꯑꯩꯈꯣꯏꯁꯤꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯣ? ꯅꯠꯇꯦ. ꯃꯌꯥꯝ ꯁꯥꯎꯕꯤꯈꯤꯅꯣ. ꯑꯩ ꯅꯍꯥꯟꯈꯩ ꯃꯦꯇ꯭ꯔꯤꯛ ꯊꯥꯕꯒꯤ ꯑꯔꯥꯞꯄꯗ ꯂꯩꯔꯨꯏꯌꯦ. ꯑꯗꯨꯗ ꯈꯪꯗꯗꯅ ꯍꯪꯖꯕꯅꯤ. ꯑꯩ ꯃꯌꯥꯝꯗ ꯎꯁꯤꯠꯇꯕ ꯅꯠꯆꯗꯦ. ꯃꯥꯅ ꯃꯤꯒꯤ ꯃꯪꯐꯝꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯇꯧꯊꯣꯛꯂꯒ ꯃꯌꯨꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯒ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯗꯁꯨ ꯌꯥꯗꯦ. ꯑꯗꯨꯏꯅꯦ ꯃꯌꯥꯝꯅ ꯂꯥꯡꯂꯤꯕꯁꯦ. ꯃꯤ ꯑꯁꯤꯕꯗꯣ ꯃꯥ ꯀꯩꯗꯧꯅꯒꯦ ꯍꯥꯏꯕꯅꯣꯕ? ꯃꯌꯥꯗ ꯆꯥꯒꯦ ꯍꯥꯏꯔꯤꯔꯕ? ꯄꯨꯊꯣꯔꯛꯑꯣ ꯌꯥꯗ꯭ꯔꯤꯁꯤꯅꯗꯤ ꯍꯛꯆꯥꯡꯗꯣ ꯁꯣꯏꯗꯅ ꯆꯥꯔꯝꯂꯅꯤ ꯃꯥꯅ. ꯃꯤ ꯆꯥꯕꯗꯤ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯒꯗꯕ. ꯁꯤꯒꯨꯝꯕ ꯃꯤꯁꯦ ꯃꯤ ꯃꯔꯛꯇ ꯀꯨꯏꯅ ꯊꯝꯒꯨꯝꯁꯤ. ꯍꯥꯠꯂꯁꯦ ꯃꯌꯥꯝ ꯍꯥꯠꯂꯁꯦ. ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯨꯋꯣ. ꯑꯍꯟꯁꯤꯗꯤ ꯃꯔꯟ ꯀꯩꯁꯨ ꯂꯩꯖꯕ ꯅꯠꯇꯤꯌꯦ. ꯃꯥꯅ ꯀꯣꯊꯣꯛꯂꯤꯕ ꯃꯤꯗꯣ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤꯅꯤ. ꯅꯨꯄꯤꯗꯣ ꯑꯩꯅ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯁꯕꯥꯁꯣꯟꯗ ꯍꯥꯏꯔꯒ ꯀꯣꯊꯣꯛꯍꯟꯕꯅꯤ. ꯑꯉꯥꯡ, ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯍꯟꯁꯤꯒ ꯄꯨꯟꯅ ꯍꯥꯠꯄ ꯇꯥꯔꯦ. ꯍꯥꯠꯂꯣ ꯃꯌꯥꯝ. ꯀꯔꯤ ꯌꯦꯡꯕꯤꯔꯤꯅꯣ? ꯍꯥꯠꯂꯣ. ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯨꯋꯣ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯌꯥꯝ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯣ. ꯑꯩ ꯅꯨꯄꯤꯁꯤꯕꯨ ꯑꯃꯨꯛ ꯍꯤꯡꯍꯟꯅꯤꯡꯗꯅ ꯇꯧꯔꯨꯕꯅꯤ. ꯃꯌꯥꯝ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ. ꯑꯩ ꯃꯥꯕꯨ ꯍꯤꯡꯍꯟꯕ ꯉꯝꯅꯤꯌꯦ. ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ. ꯃꯤꯌꯥꯝꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯝꯍꯠꯂꯒ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯇꯪꯗꯤ ꯇꯥꯕꯤꯌꯨ ꯍꯥꯏꯅ ꯍꯟꯅ ꯂꯥꯎꯖꯩ. ꯕꯤꯀꯥꯁꯀꯤ ꯋꯥꯗꯨ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯃꯅꯥ ꯃꯊꯨꯟꯗ ꯍꯥꯞꯄꯤꯗꯦ. ꯍꯥꯠꯂꯣ. ꯊꯣꯝꯗꯠꯂꯣ. ꯑꯁꯨꯝꯅ ꯆꯩꯇꯨꯞ ꯋꯥꯇꯨꯞ ꯄꯥꯏꯅꯔꯒ ꯕꯤꯀꯥꯁ ꯑꯃꯗꯤ ꯁꯕꯥꯁꯣꯟꯕꯨ ꯊꯣꯝꯒꯗꯕꯒꯤ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯅꯩ. ꯕꯤꯀꯥꯁ ꯃꯥꯒꯤ ꯋꯥꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯥꯁꯨ ꯁꯕꯥꯁꯣꯟꯒ ꯃꯈꯣꯏꯅꯤꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯎꯄꯥꯏ ꯊꯤꯔꯛꯏ. ꯃꯌꯥꯝꯅ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯉꯛꯄ ꯃꯦꯖꯤꯛ ꯑꯃꯒꯤ ꯃꯇꯦꯡꯅ ꯁꯕꯥꯁꯣꯟꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯗꯨꯗꯒꯤ ꯍꯦꯛꯇ ꯃꯥꯡꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ. ꯕꯤꯀꯥꯁꯀꯤ ꯃꯦꯖꯤꯛ ꯎꯠꯄ ꯍꯧꯏ. ꯃꯌꯥꯝꯅ ꯃꯈꯣꯏꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕ ꯃꯈꯩ ꯕꯤꯀꯥꯁ ꯐꯨꯛ ꯍꯧꯒꯠꯂꯤ. ꯑꯗꯨꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯔꯨꯃꯥꯜꯒꯨꯝꯕ ꯐꯤ ꯑꯃꯨꯕ ꯃꯆꯦꯠ ꯑꯃ ꯄꯨꯊꯣꯔꯛꯑꯒ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯐ꯭ꯔꯪ ꯂꯥꯎꯅ ꯀꯟꯊꯣꯛꯏ. ꯃꯍꯥꯛꯅ ꯐꯤ ꯃꯆꯦꯠ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯀꯟꯊꯣꯛꯄꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯤꯌꯥꯝꯗꯨꯒꯤ ꯃꯤꯠꯅ ꯎꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯃꯊꯪ ꯈꯪꯍꯧꯗꯅ ꯃꯥꯡꯅꯈꯤ. ꯏꯉꯥꯟ ꯉꯥꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯕ ꯃꯃꯤꯠꯁꯤꯡꯗꯨꯅ ꯈꯪꯍꯧꯗ ꯁ꯭ꯋꯥꯏ ꯂꯣꯏꯅ ꯃꯝꯁꯤꯟꯈ꯭ꯔꯕꯗ ꯕꯤꯀꯥꯁꯀꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯆꯞ ꯂꯦꯞꯅꯩ. ꯃꯁꯤꯒꯤ ꯃꯊꯛꯇ ꯕꯤꯀꯥꯁꯇꯒꯤ ꯃꯤꯇꯔ 10ꯒꯤ ꯂꯝꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯆꯨꯝꯅꯒꯤ ꯈꯨꯗꯛꯇꯨꯗ ꯈꯪꯍꯧꯗꯅ ꯃꯃꯤꯠ ꯎꯈꯤꯗꯕꯗꯨ ꯅꯠꯇꯕ ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯕ꯭ꯂꯥꯏꯟ ꯑꯣꯏꯔꯛꯄꯗꯧꯅ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯎꯇꯨꯞ ꯋꯥꯇꯨꯞꯁꯤꯡꯗꯨꯅ ꯃꯥꯒꯤ ꯂꯝꯕꯤ ꯇꯥꯛꯄ ꯆꯩꯁꯨ ꯑꯣꯏꯅꯔꯒ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯃꯥꯅ ꯊꯣꯛꯄ ꯄꯪꯆꯠꯇ ꯆꯠꯅꯕ ꯑꯁꯨꯝ ꯍꯧꯔꯛꯏ.
Madu ubada tungda khara lapna chenchinjarakpa makhaydi kaino tawribase haina leplaga yengnei. Mi thomdatni haina lau khongdana chenchin khraga mi thomdatpadi lairadana moi oina Vikas ki tingak oibagi mawongda mamit tangba khunjaudagi mitangba mayam ama pharaga mafamduda boiler loibadawna loiraga thambagi mawongda mamit singdu usannaraga tapli mali mana thokpa asum hangat handa chatnaraga laikiba aduda kari jadu mantra tawsin khrabano haina mayamdo changsinba kinari Vikas na magi magic tu makha tarakpa saruk oina fi machetu amuk phajana thupchili thuplaba fi machet adu kuru khuda kullaga laimaida thami adudagi atuppa fi machet tugi fitup singdu mathang amuk phaktok pa hawi mana fitup sing adu phaktok pada loipa khambat naide phaktorakpa fitup khudingi fi dugi pakpa chawbasu asum hentorai khoyang khoisaw naramba miyamdo Vikas na makhoigi mitmangda utliba angakpa thawong adu ubadagidi sauramba pumba loina kakthok nakhraga mayamdo tangak lepaga Vikas ta pukning singsinba horai madu ubada Vikas masana masabu achauba stage amada kakhatlaga magi magic so utningbagum phawwa horai Vikas masada amuk singnaba tawdana mana faktok liba fitup singdo yamna thunamak loina faktok lami phi maset amadagi olakhiba chawraba phijaw ado makhutna pairaga thangalai aduga sobasongi mayumgi mangol aduda phidu pairaga hangat handa amurak anirak chali thangnava mikupta Vikas na phido kari tawrakadawri bano haina tilliba miyamdo makhuning kangkhat tana yengnarai hojikti Vikas ki angakpa mitrang adu midamda utnabagi pungpham ado naksilakli Vikas mangol duda ahumlak masing thiraga chatlaba matung mana pairamba fiduna mapugi masada yamna thuna koyet yetsali mapuda yetsanba loiraga Vikas fidugi atopa machin amadugi manak tamna thuna lai aduga lemhova phigi saruktu makhutta pairaga masado khungumna yangna unglaga mapugi manak tamna asum changsinki mana ungbaduda fidusu magi masada mathanta yetsinjai Vikas na tawribadu karino haina mayap munna yengnei Vikas na khungumna unglaga asum lakpadu mapugi manak hek yaubaga mapu sobasonbu konsinjabagi phibam murtida phiduna khumjillaga kunthaduna laikre madudagi sunglengsu lengkidre mayamdu makhoi anina adumaina tawringai tanja aduda utup watup aduna hekta thomdatlasi khanduna chaitup amamamga mangolda mathang kakhatnarai Phidugi manungda tasillaga lairiba masu mapu aduda magi chaitup sing aduna haigatlaga kantharubadadi phidu ngakta laimaida itaw-tawna paithorai Sobasonga Vikas kadi phidugi manungda yauramdri madu ubada mayam pungak-ngaknei ngakpagi mathakta akiba amasu phaunarami makoina ukhibadadi Vikas na masado khungumna ungladana asum chatlamlaga mapugi manak yausilamdaida phidugi fivan paiba magi makudangdo haifet phandok-lambadi ukhi madugi matung tarakpadadi phiduna makhoini-bu kupsinki masidagi henba makhoini-na kanna chenkhiba khotkhiba karisu tawkhidi adugi mathakta ikokokpa mafamni aduna mayamdo koilei leiraga yengnei Sobasongi mayum manungdasu mayamna makhoini-bu thiba yaba thiri adubu phangba kobadi leiramdi numittugi khoisawnaraba miyamna Sobasongi yumdu mai thadoktuna manghanki Sin 19 lainungda saba Sobasongi aronba laboratory Vikas-ki mayum Vikas-ki magic tawba loisalakpada Sobasonga makhoi anina ikhang khanghaudana mangkhibado tasengbadi mafamdudagi soilauna hekta mangkhiba nate mayamna moinibu koithi thinaba matamduda makhoi ani yumphamdugi hek makhada adumak lai ngasai Vikas-na magi magic ado haudringai mapuga makhoi ani mathwai hingnaba lambi thirakpa matamduda makhoi anina lairiba yumpham adugi hek makhada Sobasongi aronba laboratory adu tamna pugadaba lainunggi lambi ama lai habasi Sobasonna Vikas-ki manakongda lona haibiki Sobasongi wadu tabadagidi Vikas lepkhatlaga magi furit khawdagi phi amuba machet ado lakthok-laga malangda franglauna kanthokhi makeup adudagi magi angakpa magic ado hauki angakpa magic adugi matengna miyamgi pukning wakhal amadi mityengfam adu moinina tawge khalliba adudagi lapna nakal amada ningthina thaidokhi
Madugi matung tarakpada Sobason amadi Bikas aronba lainunggi lambi aduda yamna haina singna kumtharaga lotkibani. Khwisaunaraba miyamna mathakta Sobasongi yummai thadokliva adu makhoi anisu periscope haibadi mingchen haplaga semba marumda mayada leiba potchai yengnaba khulai makhal ama. Khulai asigi matengna makhadagi loina urami. Sobason Bikaski miyamde yan hana utchava music ado mai paklabada pukning thogat piba oina khubak khui. Bikas thank you haina mayanglendo ketang kontharaga mapu Sobasonda ikai khumnaba utli. Ado mapu yumse mai chaktana loina manglani fire service kaushira mangjasano hojikti aigi lanthum manchang sanpati pumba loina mangkhrabasu yare mapu adubu Sobason mai sakliba yumda Bikasna udanaba periscope to khumjalaga Bikaski marengjumda lengoladuna asum chatpa hawi. Bikas pupuwa haigetaw miyoibagi lan makhal ani lei mangkigadaba lan haiba ama sukmang mangloidaba lengdana leigadaba lan haiba ama mathakta chakliba yum ase aigi mangkigadaba lansingi manungda amani adubu nang aigi kokta yawraga leiriba gyan loksing asidine kananasu manganba ngamloi kananasu mai thadokpa ngamloi gyan taraba hoi pupu ado mapu aikhoi siradi gyan loksing do loina adum mangkhragani ko khusi gi maka pole miyoibagi brain ase computer makhal amani haina nakhoigi laikta tamdro tamme pupu adudi computer amada nangna file ama hapchen khraba matungda computer duki motherboard chakthokre haina khalasi maduda hard drive ta yaukhiba nangi file do chaklamgadra acha amoyi adudi aduni hard drive to yadraba motherboard tudagi lakthoaga maga chanaba motherboard amada amuk hapada nangi ngasagi file do adum lengdana yauromgani samai tawdana miyoibadasu karigumba miduna sibada magi memory file sing haibadi hard drive ki sarukta soktana atai mafamda soklaga sikiba oiradi magi memory do masaduna hek katha phumthaba hawdriba fawba makokta yauraga adum laigani adudi mi amagi galausingse miduna siraba matungdasu adum lehohanba yabagi chang yamna wangna laiko mapu oiba yabagi chang yamna wangna lai adubu hard drive chakte haidanasu laptop masada pumhai oina yaujarakpa hard drive tudi aikoina lakthokluba yadaba adugumna miyoibagi brain asiso hakchangi kayat ataiga loina isam samjanaraga pumhai oina lai maram asinane hawjik phawba madu thabak oina pangthokpa ngamnadribasi adudi mapuna haisinadi mido yamdrabada kitangkhak oirasu hinghanba amadi changine change pupuna matam kayagi mamangdagi tumba chadana mafamsida hotnaraklibase karino haibado ngasidi pupu nangonda utkelaw aigi tung inaro mahakna asum chatlamliba lambi adudagi kitang nathairaga yetlomda laiba ising pipe achouba adugi manungda amuk chatpa hauki Bikas Sobasongi matung inaraga masu pipe tugi manungda thong hangdoklaga changlai mapu sibu isingga di lakloi ko ising lak anchi hairo asla halosi kidanaga so tawrine pupuna fagi tawraga lao somdam hoi Sobasongi matung asumna inai moina hantak changlak leiba pipe tudi yet oida thong masing thingamdana lei madu ubada Sobasona hantak changlak kadoisi karamba thongdano haina mathanta asum khanjai Sobason thong hangliba mayamduda amata changdana thong leitaba manba faklangi jaga amada thong hangdoklaga Bikaspu koksilai lao chango Bikas hangoirap tawna kadugi manungda makhongdo kansili mana kaduda hek makhong kansalubadadi angakpa ngakta magi mamittuda urami kangkhong panba robot macha mayam amana chawraba kadugi manungda hangat handa chatli makhoigi mawongdo magi mathau yamna chinna su ui khara nemtak tawba robot achenbi amana mafamdo luna nabanaba kanna chintok chamtokpa laknari aduga makhoi mayamdo mathau ningthina tawi tawde yengshinba camera amasu mathakta kuisat chatlaga lai ma lakpadu ubada wangangba robot amana mabu okadabagi changsilai hi welcome I am Rosie and you Bikas robot tuna wangangakpa aduda ngakpa fawi Rosie haidi Rosie Kamei and your good name please
ꯑꯩ ꯃꯤꯡꯅ ꯕꯤꯀꯥꯁ. Who is Vikas? I'm Vikas. ꯑꯁ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯁꯤꯕꯣ? ꯔꯣꯁꯀꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯕꯤꯀꯥꯁ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯄꯥ. ꯅꯠꯇꯦ ꯅꯪꯒꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ. ꯔꯣꯁꯀꯤ ꯍꯥꯏꯕ. ꯑꯩꯒꯤ ꯄꯦꯠ ꯅꯦꯝꯁꯨ ꯔꯣꯁ ꯀꯥꯃꯩ ꯀꯧꯏ. ꯑꯩ ꯅꯪ ꯃꯁꯛ ꯈꯪꯗꯦ. ꯅꯪ ꯑꯩꯒꯤ ꯅꯨꯄꯥ ꯅꯠꯇꯦ. ꯆꯠꯂꯣ ꯅꯌꯨꯝꯗ ꯆꯠꯂꯣ. ꯕꯤꯀꯥꯁ ꯔꯣꯕꯣꯠ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯥꯕꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯍꯜꯂꯝꯃꯤ. ꯄꯨꯄꯨ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯒ꯭ꯌꯥꯟꯒ ꯂꯣꯏꯅ ꯉꯥꯎꯔꯦ. ꯉꯥꯎꯅꯣ. ꯑꯩꯅ ꯃꯥꯒꯤ ꯕꯥꯏꯑꯣꯗꯥꯇꯥꯗꯣ ꯔꯣꯁꯀꯤ ꯍꯥꯞꯆꯤꯟꯕ ꯑꯗꯨꯅꯅꯦ ꯃꯥꯅ ꯃꯍꯥꯛ ꯔꯣꯁꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯦ. ꯕꯤꯀꯥꯁ ꯔꯣꯕꯣꯠꯇꯨꯒꯤ ꯃꯁꯛꯇꯣ ꯃꯨꯟꯅ ꯌꯦꯡꯉꯤ. ꯑꯗꯣ ꯃꯥꯗꯤ ꯔꯣꯁ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯃꯥꯟꯗꯦ. ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯑꯃꯠꯇ ꯄꯥꯟꯗꯦ. ꯔꯣꯕꯣꯠꯅꯤ ꯀꯥꯏꯅ ꯁꯤꯕꯨ. ꯀꯔꯤ ꯔꯣꯕꯣꯠꯅꯣ ꯁꯤꯕꯣ? ꯍꯦ ꯌꯨ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯅꯃꯥꯏ ꯊꯨꯒꯥꯏꯌꯨꯔꯥ ꯅꯪ? ꯅꯀꯣꯛ ꯀꯥꯏꯅꯤꯡꯕ꯭ꯔꯥ? ꯑꯁꯨꯝꯅ ꯁꯥꯎꯔꯒ ꯕꯤꯀꯥꯁꯇ ꯐꯨꯒꯗꯕꯒꯤ ꯃꯁꯥꯒꯗꯣ ꯍꯦꯛ ꯊꯜꯂꯗꯅ ꯆꯪꯁꯤꯜꯂꯛꯏ. ꯁꯣꯕꯥꯁꯣꯟ ꯔꯣꯕꯣꯠ ꯑꯆꯦꯟꯕꯗꯣ ꯃꯈꯨꯠꯅ ꯐꯥꯏ. ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯍꯥꯏꯅ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ? ꯃꯥꯅ ꯈꯟꯅꯕ ꯍꯧꯔꯛꯏꯅꯦ. ꯃꯥꯁꯦ ꯑꯩꯒ ꯈꯪꯅꯕ ꯃꯤꯅꯤ. ꯑꯗꯨꯅꯕꯨ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯗꯤ. ꯀꯔꯤ? ꯃꯦꯀꯔꯒ ꯈꯪꯅꯩ ꯍꯥꯏꯕ? ꯋꯥꯎ, ꯑꯗꯨꯗꯤ ꯑꯩꯒꯁꯨ ꯐ꯭ꯔꯦꯟ ꯑꯣꯏꯔꯦꯀꯣ. ꯁꯥꯎꯅꯨꯀꯣ ꯕꯤꯀꯥꯁ. ꯁꯥꯎꯗꯦꯗ. ꯆꯪꯉꯛꯑꯣ. ꯂꯦꯞꯄꯒ ꯂꯩꯗꯣ ꯀꯩꯗꯧꯏꯅꯣ? ꯆꯪꯉꯛꯑꯣ. ꯐꯖꯗ꯭ꯔꯥ ꯃꯐꯝꯁꯦ? This is Sobason's bedroom. No washroom, no labuk. Wow. ꯑꯁꯨꯝꯅ ꯕꯦꯇꯔꯤ ꯈꯪꯁꯤ ꯁꯤꯈꯤꯕꯗꯧꯅ ꯔꯣꯕꯣꯠꯇꯣ ꯆꯞꯄꯒ ꯂꯩꯊꯣꯛꯈ꯭ꯔꯦ. ꯀꯩꯅꯣ ꯃꯥꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯪꯉꯥꯡꯗ ꯉꯥꯡꯉꯒ ꯆꯞꯈꯤꯕꯁꯤꯕꯣ ꯃꯄꯨ? ꯃꯍꯥꯛꯀꯤ ꯆꯤꯞꯇꯣ ꯈꯔ ꯂꯤꯔꯕꯅꯤ. ꯑꯗꯨꯗ ꯇꯧꯔꯤꯅꯤ. ꯑꯩ ꯁꯦꯝꯒꯦ ꯌꯥꯅꯤ. ꯑꯁꯨꯝꯅ ꯁ꯭ꯀ꯭ꯔꯨꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯔꯣꯕꯣꯠꯇꯨꯒꯤ ꯃꯕꯨꯛꯇ ꯀꯩꯅꯣ ꯈꯔ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯏ. ꯔꯣꯕꯣꯠ ꯑꯗꯨ ꯁꯣꯕꯥꯁꯣꯟꯅ ꯁꯦꯝꯕꯗꯨꯗ ꯑꯃꯨꯛ ꯈꯪꯌꯥ ꯌꯥꯔꯛꯏ. ꯋꯥꯎ, ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯁꯔꯒꯗꯔꯣ? ꯑꯣꯔ ꯅꯣꯔꯣꯛꯇꯔꯣ? ꯑꯝꯇ ꯅꯠꯇꯦ. ꯅꯪꯅ ꯂꯩꯔꯤꯕꯁꯦ ꯁꯣꯕꯥꯁꯣꯟꯒꯤ ꯂꯦꯐꯇꯅꯤ. ꯋꯥꯎ, ꯑꯗꯨꯗꯤ ꯑꯩ ꯍꯤꯡꯉꯦ. ꯃꯦꯀꯔ, ꯑꯩ ꯍꯤꯡꯉꯦ. ꯕꯤꯀꯥꯁ, ꯑꯩ ꯍꯤꯡꯉꯦ. ꯑꯁꯨꯝꯅ ꯍꯔꯥꯎꯗꯅ ꯃꯊꯟꯇ ꯄꯪꯆꯣꯡꯗ ꯆꯣꯡꯉꯤ. ꯕꯤꯀꯥꯁ ꯔꯣꯕꯣꯠꯇꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯔꯣꯁꯄꯨ ꯈꯪꯎ ꯎꯅꯤꯡꯕ ꯐꯥꯎꯔꯛꯏ. ꯃꯄꯨ, ꯑꯩ ꯔꯣꯁꯄꯨ ꯌꯥꯝ ꯎꯅꯤꯡꯉꯤ. ꯍꯣꯏ, ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯑꯣ. ꯕꯤꯀꯥꯁ ꯁꯣꯕꯥꯁꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯩ. ꯔꯣꯕꯣꯠ ꯑꯗꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯃꯥ ꯑꯃꯨꯛ ꯍꯤꯡꯒꯠꯂꯦ ꯍꯥꯏꯅ ꯑꯇꯩ ꯔꯣꯕꯣꯠ ꯃꯌꯥꯝ ꯑꯗꯨꯗ ꯄꯥꯎ ꯇꯝꯖꯔꯤ. ꯁꯣꯕꯥꯁꯣꯟꯅ ꯔꯣꯁ ꯊꯝꯂꯤꯕ ꯃꯐꯝꯗꯨꯗ ꯕꯤꯀꯥꯁꯄꯨ ꯄꯨꯁꯤꯜꯂꯝꯃꯤ. ꯕꯤꯀꯥꯁ ꯔꯣꯁꯄꯨ ꯎꯖꯕ ꯃꯤꯀꯨꯞꯇ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯖꯩ. ꯕꯤꯀꯥꯁ ꯀꯞꯄ ꯇꯣꯛꯂꯒ ꯔꯣꯁꯇ ꯍꯥꯏꯔꯛꯏ. ꯔꯣꯁ, ꯅꯪ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ. ꯁꯨꯡꯇꯥ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯅꯔꯒ ꯅꯪꯗꯤ. ꯑꯗꯨꯕꯨ ꯑꯩꯗꯤ ꯋꯥꯁꯛ ꯉꯥꯛꯀꯅꯤ. ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯤꯡꯍꯟꯒꯅꯤ. ꯔꯣꯁ ꯑꯃꯨꯛ ꯍꯤꯡꯂꯦ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯝꯕꯗ ꯎꯠꯀꯅꯤ. ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ. ꯁꯣꯏꯗꯅ ꯎꯠꯀꯗꯕꯅꯤ. ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ. ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ. ꯅꯪꯁꯦ ꯑꯣꯏꯅꯤ ꯍꯥꯏꯕ ꯈꯪꯕꯗꯨꯅꯅꯤ ꯃꯄꯨ ꯑꯩꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤ. ꯁꯣꯕꯥꯁꯣꯟ ꯕꯤꯀꯥꯁꯀꯤ ꯃꯔꯦꯡꯕꯥꯟꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ. ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯑꯆꯥꯟꯕ ꯁꯦꯕꯣꯛ, ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ. ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯨ. ꯃꯐꯝꯁꯤꯗ ꯅꯪꯅ ꯆꯥꯒꯦ ꯍꯥꯏꯕꯇ ꯐꯪꯒꯅꯤ. ꯑꯩꯅ ꯅꯪꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯍꯜꯂꯣꯏꯌꯦ. ꯑꯗꯨꯗꯤ ꯃꯐꯝꯁꯤꯗ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯂꯩꯔꯅꯤꯀꯣ? ꯉꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯁꯦ ꯅꯪꯒꯤ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯔꯕꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯄꯨ. ꯑꯩ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯔꯣꯁꯄꯨ ꯑꯃꯨꯛ ꯍꯤꯡꯍꯟꯒꯅꯤ. ꯑꯗꯨꯒ ꯄꯨꯄꯨꯒꯤ ꯇꯧꯍꯤꯃꯜꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯩꯅ ꯀꯥꯎꯖꯔꯣꯏ. ꯃꯥꯡꯒꯣꯜ ꯑꯣꯏꯖꯧ. ꯑꯗꯨꯗꯤ ꯅꯪꯒꯤ ꯇꯧꯒꯗꯕ ꯅꯊꯧꯁꯤꯡꯗꯣ ꯆꯥꯎꯔꯥꯛꯄ ꯑꯩ ꯇꯥꯛꯂꯒꯦ ꯂꯥꯛꯑꯣ. ꯍꯣꯏ ꯄꯨꯄꯨ. ꯑꯁꯨꯝꯅ ꯕꯤꯀꯥꯁꯅ ꯂꯦꯕꯣꯔꯦꯇꯔꯤ ꯑꯗꯨꯗ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡꯗꯨ ꯁꯣꯕꯥꯁꯣꯟꯅ ꯇꯥꯛꯄꯤꯔꯝꯃꯤ. ꯁꯣꯕꯥꯁꯣꯟ ꯑꯃꯗꯤ ꯕꯤꯀꯥꯁꯅ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯈꯤꯗꯕ ꯑꯗꯨꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯤꯄꯥꯏꯅꯔꯝꯃꯤ. ꯈꯨꯟꯗ ꯑꯉꯥꯡꯅꯤꯉꯥꯏ ꯐꯠꯇꯕ ꯊꯦꯝꯕꯗ ꯁꯣꯕꯥꯁꯣꯟ ꯂꯥꯛꯀꯅꯤ, ꯀꯞꯀꯅꯨ. ꯕꯤꯀꯥꯁ ꯂꯥꯛꯀꯅꯤ, ꯂꯝ ꯍꯦꯟꯖꯅꯨꯍꯦ. ꯑꯁꯨꯝꯅ ꯍꯥꯏꯅ ꯃꯆꯥ ꯃꯁꯨꯗ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ. ꯕꯤꯀꯥꯁꯀꯤ ꯃꯃꯥ ꯕꯤꯟꯗ꯭ꯌꯥ ꯐꯥꯎꯕ ꯃꯆꯥ ꯃꯥꯡꯈꯤꯕꯗꯣ ꯃꯊ꯭ꯋꯥꯏ ꯋꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯇꯣꯏꯅ ꯐꯥꯎꯔꯝꯃꯤ. ꯃꯥꯅꯗꯤ ꯔꯣꯁꯄꯨ ꯀꯌꯥ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯈꯤꯗꯕꯅꯤꯅ ꯕꯤꯀꯥꯁꯅ ꯃꯉꯣꯟꯗꯁꯨ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯊꯟꯇ ꯄꯪꯈꯟꯗ ꯈꯟꯖꯤꯟꯖꯩ. ꯃꯆꯥ ꯍꯥꯏꯗꯨ ꯍꯦꯛ ꯀꯧꯕꯅꯤꯅ ꯕꯤꯀꯥꯁꯇ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯔꯤꯕꯗꯨꯁꯨ ꯃꯍꯥꯛ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯗꯦ.
ꯇꯟꯖꯥꯗꯨꯗ ꯕꯤꯀꯥꯁꯀꯤ ꯃꯄꯥ ꯕꯣꯌꯥꯏꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯏꯝꯐꯥꯜꯗ ꯂꯩꯈꯤ꯫ ꯕꯤꯟꯗ꯭ꯌꯥ ꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯆꯦꯛꯂꯥꯒ ꯄꯥꯡꯈꯛ ꯑꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯃꯄꯨꯟꯁꯤ ꯑꯗꯣ ꯂꯦꯟꯖꯔꯤ꯫ ꯃꯔꯛ ꯃꯔꯛꯇ ꯃꯤꯁ ꯔꯣꯗꯥꯅ ꯕꯤꯟꯗ꯭ꯌꯥꯕꯨ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯒ ꯌꯦꯡꯁꯤꯟꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯤꯁ ꯔꯣꯗꯥꯗꯤ ꯁꯣꯕꯥꯁꯣꯟꯒ ꯕꯤꯀꯥꯁꯀꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯠ ꯆꯥꯅꯅꯕ ꯃꯐꯤ ꯃꯔꯣꯜ, ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯑꯃꯗꯤ ꯃꯐꯝꯗꯨꯗ ꯐꯪꯂꯤꯕ ꯑꯇꯩ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯗꯨ ꯔꯣꯗꯥ ꯑꯃꯗꯤ ꯁꯣꯕꯥꯁꯣꯟ ꯑꯅꯤꯅ ꯇꯥꯟꯅꯔꯒ ꯂꯣꯏꯅ ꯁꯤꯜꯂꯥꯡꯕ ꯉꯥꯛꯇꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯤꯡ ꯗ ꯀꯦꯠ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯂꯣꯏꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯃꯌꯥꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯄꯤꯅꯕꯤꯔꯁꯤ꯫